Bada Moroko, Kokumi Amadi IDP Singalau Tukli Boss Sangai Festival Boycott Niam Pugna Saruya Minabat Tangai Fari Kokomi Michael Fundo. Pandit Jawaharlal Nehru na health sector, education sector khutta natana atoppa hiram khudimagda honaramba singna foundation oduna masi India na super power leba country singni manunda chanba ngamni haina se leader sector go Membukramzari Notice Window TV na Numidang Wedam Kuding Sandok Saba Manipur Pauming Tabir Pisingo Toksomanga Sara Taram Nosari Hozik Pau Masa Kaina Pizari Kokomi Amadi IDP Singna Lautuk Liba Sangai Festival Ki Boycott Miam Hubna Saru Yaminabat Tangai Fade Haina Kokomi Maikai Digi Fondoroli Kokomi Convener IPR Subcommittee Laikuram Zayantana Kuyak Piduna Tadorpa Gerol Amada Manipur Crisis Togan Badanat Jenaba Lengakna Irang Asina Pirakpa Saiteng Kangdun Lairiba IDP Sing Amadi Lamdam Asigi Miamna Tengnariba Awaba Kangpam Tokte Fundamental Right Chamadi India Lengaki Masagi Constitution na Pizaba Constitutional Guarantees Singsu Fanghanba Ngamdaba na Laibada Natana Citizen Singi Life Amadi Property ki Security Restore Toba Ngamdana Lairisi Priority Piduna Loshina Bahonabagi Mahuta Tourism Chakot Ananaba Tourism Festival Shinbud Doina Haibasi Madam Sadi Seven Sister Foundation Haiba Agency Amana Kumal Lampakta International Ben Kauduna Sangai Festival Mari Lena Ishay Nomai Shingani Haibasi Lepak Asigi Miamgi Mayokta Lobawarebni Haina Kokomina Logani Matam Ladingaida Handok Panam Asumba Kontang Oigani Atopa Lanai Organization Forum Council Amadi Institute Singna Arts and Culture Gi Yauna Saru Yanaba Thorang Liba Asing Adu Handoktuna Kudong Sadaba Mayok Narakpa Matamda Kokomi Amadi Manipur Miamna Corporation Pidabagi Warep Lipak Miam Khangna Lauthokani India Government Gi Protected Area Permit Amadi United States of America Travel Advisory Thoktuna Manipur Sangbagi Ayaba Pidana Thamliba Asi Fauba Lautoktana Tourism Festival Gi Wahanthok Laite Miamgi Awaba Asibu Kupsinnaba Kidamakta Silliba Thorang Kudimak Miam Nasaru Yabiroidabani Haibasi Kokomigi Firepni Amadi Masi Kudimak Nasu Leifaki Damakta Ngakna Seminasi Haina Serula Sida Apil Toroli Pandit Jawaharlal Nehru na health sector education sector khakta natana atopa hiram khudingmakta honaramba singna foundation oiduna ngasi India na super power laiba country singi manungda chanba ngamlebani haina CLP leader Okram Ibobina fongdorokre ngasi India gi ahanba prime minister oiramba Pandit Jawaharlal Nehru gi chama kuntra taruk su birth anniversary gi thoram Congress Bawanda Pangthokri Hairiba Thoram Aduda CLP leader Okram Ibobisu Saruk Yaraduna Mahana Paumi Singda Fongdokibada Jawaharlal Nehru na Angang Singbu Masa Mau Fahanbada Natana Education ki Mangal Ningtina Panghanduna Tungi Afaba Yumbi Ama Oinaba Pandam Thamlami Masida Sunatana Mahaki Mapok Numit Pu India Sinbatuna Children's Day Haina Palan Tori Mahak Asi Prime Minister Ama Oibada Matik Khwaidagi Saba Amani Masida Sunatana India da Lishing Musama Panifutareta Ninka Tamlaba Matunda Sahi Khwaidagi Yamna Prime Minister Gi Fampupa Misak Amanishu Haiba Wafam Thamke Pradesh Congress Committee na organized Obidana Simbi Langbidana Haivetare Ninka Tamaba Bharatna Ninka Tamaba Matunda Kotihana Khwaidagi Prime Minister Oibiramba Pandit Jawaharlal Nehru gi
Samaga contract lak shuba mapok lumini akhoi PCC na Sinvi Langwi duna organize tawbiduna koi lei khidraba Pandit ji gi murti da angamba floor tribute koi namjaba leimanam to su katcha dana Pandit Nehru na koi gi nation state da PB ramba adumba magi contribution mayam adu ningsing duna mayam ne hana khangbire Pandit Jawaharlal Nehru asisu Bharat asi matam sangna British ki loilam sasan British na sasan tawdun leiba madubu Bharat tagi tanthokhrua Bharat asi ningkha tamba leipak ama oinana ba hotna bada Mahatma Gandhi ji ki lusing makhada Pandit Jawaharlal Nehru sisu punsi kathokpa haiba tare nabu lu tawjaba aduna ni akoina Hakashi Ano Bharat ki highway da ningkha tamaba Bharat ki English ta hardi Hakashi modern architecture of India haidna makna like hidraba Mahapurushi mafamda ariba saranji kachadra adu mapung ibadi akoi party ki highway tare Manipur ke tongan ba mahiloi singda mahitam leba mahiloi singbo kathokpaga loinana ayuk nungthil khaktana thindok thinin tawriba ben driver singda puba thangba ngamloidaba sel gi demand tawriba asi mahiloi khunaida singnabani haina Federal Students Organization kanglei fak fesoki maikai fongdroli fesoki pap Secretary Publicity T Sadanandana Thadorokpa Cherol Amada Makhatana Hai All Manipur School Students Transporter Association na Ben Thauduna Tungi Yumbi Perikadoriba Mahiroi Singi Mating Pangliba Ben Diver Singda Kanghudana Kanagomba Loop Karana Ngami Haibagum Satharakliba Thawong Asay Laibok Tibani Ben Diver Sing Asina Tauriba Tabagasi Shuraga Sabani Makong Mari Panba Gari Tawi Haiduna Ben Diver Sing Asibu Paisa Paiba Imungi Mioi Oina Uriba Wakalondu Tadokadabani Hozik Lamdam Asigi Tasingna Kanana Tabok Tauri Taudi Kanaraba Matam Masida Ifrup Oiriba Aikoi Maselgi Marakta on Sinduna Angam Mangam Setuna Sanabagi Tabakama Sataraki Basi Ngakningaini Ngalingi Matam Asida Lep Nava Feso Ki Maikaidagi Apil Torode Thobal Pakhang Khong Lerakta Laiba Kangasenbe Upper Primary School gi numit nini Sathagadaba Mari Shuba Annual Sport Cultural Amade Literary Meet Ngasil Tagi Pangthok Pakhang Khong Lerak Community Hall da Hodokre Literary Meet Hodopagi Thoram Aduda ZDO Zone 3 Thobal gi Y Achoba Singh MES na Athoiba Mithunglen Kangasenbe Upper Primary School gi Headmaster Huidom Subhachandra Singna Thoromapu Amadi ZDO Zone 3 Thobal gi DI of School Ningombam Tiken Singna Akhano Mithunglen Oina Saruk Yaki Athoiba Mithunglen gi Warol da ZDO Thobal Y Achoba Singh Nahai Kangasenbe Upper Primary School gi Akoibada Leiriba Parents Singi Wakalda Sahi Mangagi Mamangda Leiramba School Asigi Fibam Adu Oina Khallaga Leiba Si Langani School Asi Hanagum Oidre School gi Infrastructure Kaktanatana Oza Singna Private School da Takpi Tambiriba Adudagi Hindok Thoidokna Takpi Tambi Lengaki School Singsu Mahiroi Singi Damakta Private School Singdagi Tadana Mahiroi Singda Takpi Tambiribani Haibasi Parents Singna Thajaba Thambiu Haina ZDO na Parents Singda Appeal Tawrakhe Role of Higher Educational Institution in Viksit Bharat Lishingani Nifutaret Strategies, Opportunities and Challenges Haiba Hiramda Nominani Subna Sathagadaba National Seminar Ama Waikomani Girls College da gi Seminar Hall da Hodokre Waikomani Girls College na Manipur University gi College Development Council ga Kusamnaraga Pangthokiba National Seminar adu Hodopagi Thoramda Dhanmanjari University Imphal gi BC Professor Y Sanbabu Singh
na athoiba mitunglen Waikomani Girls College ki Principal Professor Hais Manoranjan Sarmana Thaurammapu aduga Manipur University ki College Development Council ki Director Professor Hais Sukhadev Sarmana akhanaba mitunglen oina saruk yaki Manipur amadi Manipur mapaldagi tongan ba College University singdagi Professor kayana saruk yariba National Seminar adu pangthokpagi matangda WMGC ki Vice Principal Dr. S. Shamkiran na nungyoiba warol pikibaga loina seminar adugi souvenir gi su ngasi mitunglen singa phongke Senior Citizen Society Kundrakpam Esina Sindona World Diabetes Day gi Thoram Pangai Bazar da Laiba Ram School da Pangthokre Palan Thoram aduga mari leinana free medical health camp amasu pangthoki camp aduda apunba mioi chamarom layanki amadi hidak langtaksu yenthoki tungda Dr. Khetrimium Kala Singna lusingdona senior citizen sing punna hakchang phana thamnaba amadi diabetes lahindanaba punna wasak taruk lominaki Thobal District ki Thobal Bazar Makha Lamlongmari Fangba Multipurpose Community Hall da so Lions Club International District Chahungwakul the Lions Club of Thobal na Sinduna World Diabetes Day gi palan thoram pangthokre Social Development Association Thobal ga khusam naduna pangthokiba thoram aduga mari leinana free diabetes detection amadi awareness program amasu pangthoki thoram adugi matangda Lions Club of Thobal gi past President Okram Ibomsana phongdorpada World Diabetes Day ga mari leinana pangthokpa thoram adugi manung sanna lemna diabetes detection tauki maduda miyoi shamurom kanaba lauki haike District Non-Communicable Disease Cell District Health Mission Imphal East na Sindona ngasi CMO Imphal East District Office Complex tasu World Diabetes Day gi mari leinana RBS BP recording diabetes fit screening ECG amadi diet plan na singbagi free screening service phangankhre diabetes and well-being with opportunity appropriate access to diabetes care and support for their well-being and diabetes and workplace haiba hiramda pangthokpa palan thoram adugi saruk ama oina free screening tawkiba aduda mioi 53 na hypertension screening mioi nifu marina diabetes screening aduga mioi nipanda diabetic screening ge khudong chaba phangan khe haire World Diabetes Day ga mari leinana diabetes across life stage haiba hiramda Department of Community Medicine Susanpur Medical College Manipur na Sinduna diabetes amadi hypertension lemna screening tawgi thoram ama Imphal East ki Mela Lampak Upper Primary School Ningom Thongjawda pangthokre family adoption program gi makhada pangthokiba lemna screening tawgi camp aduga mari leinana Department of Community Medicine gi ISOD in charge assistant professor Gudi Laisam na hai free screening camp ase sinbagi maramde leiriba mioi khudingmak anaba amadi nadaba thidana karamba phibamda leiri nadaba leiram taragana mangjaunana nadana bathabak paikhathunabagi pandamdasu pangthokpani anaba haibase nadre haidunasu aikhoina yengthokdana leiba tawbiganu narakadaba kayadagi mangjaunana ngakthoknaba honabada Lying with the su quite a fai came a si sinbada like I asigi mio sing asa worker sing medical college asigi administrator din yauna mating pangliba kalik singbusu thagapa pongdoke mamangda diabetes khaki natana lemna screening tawba amadi tongan ba anaba mukhal singi lying bagi kem kaya ama tongan ba mafam singda pangthokiba leiri makhatana miyamgi khudong chanaba amadi lemna
lana layung kaya dagi ngakthoknaba health camp kaya amasu pangthokkhigani haina haike thoram aduda Department of Chuchanpur Medical College ki Assistant Professor Annie Bachal Maisnam Nyomthong Kitna Panung gi asa worker A Thasna Devi yauna staff kaya su saruyaki amadi camp aduda mioi marfurom hena screening tauki hari NCD Cell District Health Society Thoban na sinduna Primary Health Center Khongjom dasu World Diabetes Day 2025 ki thoram pangthokre Diabetes and Well-being and Diabetes and Workplace haiba theme da pangthokiba thoram aduda Chief Medical Officer Thobal Dr. Y Nokul Singh na Chief Guest NCD Cell Thobal gi District Nodal Officer Dr. M Bikramjit Singh na President amadi Sri Natum Social Worker Dr. T.S. Samananda Singh, MO in charge PIC Khongjom amadi District Program Manager Sri C.S. Basanta Singh na Guest of Honor Singh oina oikhi thoram ga mari lenana Dr. Bikramjit Singh na High World Diabetes Day thoram asi pangthok pasina aikoi khudingmakta leina asigi matangda wakhal tahanbaga loinana mihoibagi sahi tangkak khudingmakta screening tawduna nganna khangdokpa nganna layengba amadi mipan tangdaba punsi mahing ama leinaba honasi haiki thoramgi manung sanna lemna layengki amadi hidak langthak singsu yenthoke miyamna sakhangnaraba artist ama oige hairabadi discipline ngakpaga loinana matam gi mamal khangna sarkadabani haina MLA Karam Shyamna phongdokre sumthang artist Lamdam sigi sangnai raba sumang lila kanglup ama oiriba sumthang Creative Artist Association gi tarataret suba mapok kumon palan thoram ngasei lilong chajing maireng khongda leiba community hall da pangthokre thoram aduda langthabal SC MLA Karam Shyam Singh na sumthang Creative Artist Association gi President T.S. Nilo Singh sumthang Creative Artist Association gi Director L. Dorendro Singh Theater Activist P. Khogen Singh amade Scriptwriter Niladhaja Khumanna Athometunglen Singh oina saruyaki thoram aduda sumang lila kanglup asigi Secretary Yumnam Jogenna phongdokibada lila kanglup asi kumja lishingani nipan gi November gi tang 13 da linkat kibani matam adudagi hauduna ngasi fauba miyam gi seba tawduna lagli loina Manipur State Kala Academy na sinba sumang lila festival amadi atai lila gi competition kayada saru yakhre matam gi matung inna ngasidi lila kanglup asi theater amadi sumang lila ani tuna chadminaduna miyamgi thawal tawjari haiki thoram aduda MLA Karam Shyamna thaksi khasi thawalon ngakpa haibasi sumang lila artist singedi yamna maru oi miyamna sakhangba artist ama oige hairabadi discipline ngakpa galoinana matamgi mamal khangna chatkadabani haiki mahakna makha tana haiki artist haibasi kathokpani selgi ngakta khanba yade miyamna theater amade sumang lilagi artist singda ikai khuna utpaga loinana minungsi utpigadabani haike thoramgi manung sanna handakta puneda pangthokiba Bharat Utsav 2025 da overall gi mana phanglakraba sumthang Creative Artist Association gi state artist singda certificate singsu yenthoke National Service Scheme NSS Unit Bengun Higher Secondary School Mayang Ifal na sinduna nomugi oina legal awareness program ama ngarang school complex da pangthokre importance of law in our society haiba hiramda pangthokpa awareness program aduda school adugi principal Vidya Mairembam vice principal TS Anibolin Devi amadi NSS unit ki program officer MD Romeo na president member sing oina saru yaki awareness program aduda Assistant Public Prosecutor D Manipur CGM Thobal M Jamuna Devina resource person oina wangangki DCPU Technofol na nomugi oipa awareness program amaga loinana Sindres Degi thoram pangthokre Technopol gi DC conference hall da pangthokiba thoram aduda
Rahul Gupta SP Technoval na share lauki amadi Darngam Khaling na program conduct tauki amadi DCPO Debarberta Sharma na program adu saruya yadrabasu mahaki welcome message amadi keynote address ti share tauraki amadi child protection loinana community responsibility gi maramda wafam sing thamlaki amasung Michael Thomas chairperson CWC amadi SDO MD Nazmul Hudana child rights amadi safety gi maramda wafam sing thamke thoram aduda IDP angang singda khudol pot sing yenthokpada natana cake kakpagi thoram amasu pangthoke Iron Man of India hairagasu khangnaba Sardar Vallabhbhai Patel gi sei samu yankai shuba mapo kumon palan ga mari lenana Sardar @150 Unity March ki saruk ama oina Mera Yuba Mera Bharat Kaksing gi miyeng makhada Zonal Educational Officer Kaksing gi makhada Langmaidong Higher Secondary School na Sardar @150 March Unity Rally ama Satkrai Rally aduga mari lenana ZDO Kaksing M Brakesh na hongdokibada Sardar Vallabhbhai Patel gi sei samaga yankai shuba mafo kumon palan gi pandamdi aikoi gi India ase ning tamlaba matungda mahakna loramba thodang sing adu ningsingba waina aikoi gi lamdamda apunbagi saktam sagatnaba khongsat ase pangthokpani haiwa warol ase mahiroi singgi mafamda thamke Second DCA Children's Day Chess Tournament Pangthokre Tournament aduga mari lenana DCA gi Tournament Director Chandrananda na Paumi Singha unaba amada hairiba tournament adu athuba matamda nomanini da sinduna pangthokrabasu mapung phana pangthokpa ngamki tournament aduda class 4 below category da punna participant kunmanga amadi class 5 to 12 ki category gi oina participant kuntramapanna saruk yaduna category ani thongna tournament adu pangthoki participant sing adu athubada national gi thakta thoktuna manipur gi mingset purakpa ngamlagani haibagi thajaba leiri haina makhatana phongdokhe Disiana koy angana khallaga chilinde da second disia chilinde chestana ma isam tam sinjabni sia koina yam tuna ni main daw sinjab jana na sonjam present tabire angana hojibo total oina koina category ani ka khadok chabni amana class 4 below na ade amana 5 to 12 na aduda hoji lamni sanriba anga che 5 to 12 sina 39 ni aduga class 4 below na 25 participants ne total 66 or chi manunda nupi ucha 12 yaw aduga CMR da koi sile players sanari ma che koi mani puri tingi yubiro na tani koi angano jesu mu yantina haire mu je koi sei yaman simang da koi je national level jadi adum present kula ga adum prize ga long ju mani khanje hojik lo silakpada moroi paw mu ana miyam da pizare Bokumi amadi IDP singa lautu liba sanai festival gi boycott miyam humna saru kanaba tanai fadi hana bokumi gi maikai gi fundo Pandit Jawaharlal Nehru gi Health Sector Education Sector kanatara atopa hiram kumakta Honorable Singna Foundation oiduna ngasi India na super power leiba country singi namunsanba namugani haina se leader odu oina phone Nasigide Norris Window TV na numidang wairam khuding sandok saba Manipur paw matang asada loijari ming tabir pungnopu
kaina yathang ni sari Master Tobining ba mahiroi singgidamakta Sparkle Iju Service na abroad ta master to ba yabagi khudong chaba pijari management engineering professional course yauna any subject ta master to bagi khudong chaba pijari tambining ba mahiroi singgidamakta course selection documentation English language training visa application mock interview preparation accommodation na chingba Sparkle gi maikaidigi mateng pijari loinana 100% education loan scholarship facilities part-time job assistant gi khudong chaba su pijari hairiba countries sing adudi UK US ni na chingbani akopa marol gi damakta 70052732100077 natraga aikoi gi office Northeast Window TV building hata New Chekon Road ta lengsin birau. Welcome to Uttaranchal University, where dreams take flight and